District Administration Imphal West ne sinduna inner line permit pibagi kem ama thangal kaithe da leiba daram sala da ngarang haudokibaga mafam adu da masing yamlaba mapan gi mioi kayana permit launaba thomjinnarak Imphal West ki Deputy Commissioner yauna ngarang ayuk pung 10 rom tabadagi hauraga inner line permit pibagi kem ado numidang wairam pung 5 makhai rom taba phawba chathaki kem adugi ngarang hauba numita mapandagi lakpa mioi singda temporary permit ahum amasung regular permit chahum humdra rom issue tauki Permit issue taubugi kem ado Chief Secretary Dr. J. Suresh Babu amasung DGP LM Khautesu laktuni yengsinki. Kem aduga mari lenana Imphal West ki DC Naurem Pravin haiki. Manipur laingak na inner line permit guideline 2019 semkhra matungda mapandagi lakpa mioi singda permit issue taubugi saruk ama oina thangal kaithen da numit mari ni chupna chathagadaba akhanaba kem ama ngasi haudokpani. Hanadi mafam adu da numit ini khak hangdoknaba plan tauramani. Adubo permit lauba lakpa mioi singi response yengbaga loinana kem asibu yengsinba lakhiba Chief Secretary Dr. J. Suresh Babu amasung DGP LM Khautega punna khanaraba tungda kem ase makha tana January 6, 10 amade 11 phawba numit marini chathanaba lepnakhibani mapandagi lakpa mioi singnasu akhanaba kem asidagi inner line permit laubi khudong chabado laubi ho karigumba mafam asida lakpa nanghodaba mapan mioi singna Lamphenda leiba DC office amasung Babu Parada leiba DC office ta hangdokliba ILP permit pibagi designated counter singda laktuna permit lauba yagani ILP gi permit ase makhal mari thokna khaidoi ahanbada special category ani subada labor ahum subada temporary amasung mari subada regular permit ni adubu temporary amasung regular permit na DC na pigadaw labor gi na labor department gi commissioner na permit issue tawgani loina na special category gina home department na permit pigadaw permit lauba lakpa mapan gi mioi singna masagi passport photo ani voter ID Aadhaar card amadi mathau taaba se changsing porakadaw temporary permit ki damak fee oina lupa chama amasung regular permit ki damak fee oina lupa chamnga lawi temporary permit na numit 15 ni khak Manipur da leibagi ayaba piri aduga regular gi na tha taruk ki validity oigadaw Regular gi damakta di permanent residence amana su sponsor tawgadabani haina mahangna makha tana phongdokhi. Aroibada Paobilai news reader gi video yengbiru khudingmak po thagachari.